आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau Humudraudoi sumba ban mahotsav palan thauranga mari lenana Mukhyamantri Nongthomam Birena lusingduna Nomaijing Reserve Forest ki ising chaibi area da uchara thakre I dan tawbana I darkar laiba miyoi kyagi punsi kanba ngamgani haina Haksel Mantri Dr. Sapam Ranjan Singh na fongdokre Manipur da miyoi kunithoi nauna COVID-19 positive oikibaga loinana haujik active case sama sugadore Pradhanmantri Narendra Modi na hari National Education Policy na skill amasung shiksha ga samnahanduna kunmathoi suba sabdabdi gi darkar oiba sing adu phanghanbani amasung NDA gi Rashtrapati Mirep Draupadi Murmu na ngasi Assam da sarkar pairiba BJP amasung mapang dol gi sadasya singa unakre Humudraumdoi suba ban mahotsav palan thauranga mari lenana Mukhyamantri Nongthomam Birena lusingduna Nomaijing Reserve Forest ki ising chaibi area da uchara thakre Sanamahi Kiong Community Hall da pangthokpa thoram amada Mukhyamantri na Dr. K.I. Samungawna uchek langmoidong gi matang da iba lairik The Mother of Dark Chamber Fonki Thorom da wangang bada Mukhyamantri na hai lairik asi tongan ba lol singda handok labadi hena kanagani uchek langmaidong bu raija asida lairiba tongan ba jati kangrup singna yamna maru oina lawbo oibana lairik asina uchek asigi maramda hena khangbada mateng oigani Mukhyamantri na hai haujikti miyamna reserve forest protected forest natraga unclassified forest haibasi karino haibedu khanglakpaga loinana raija sida paktaknana uthabagi thoromda masa thoroktuna saruk yarakli Sarkar gi laingak sasanda awonba ama purakle haraduna Mukhyamantri hai matamamada ban mahotsav asi kangla manungda da pangthoklamba adu haujikti Nomaijing amasung Kobru sing da pangthokle Forest officer singna samasa se leriba mipum khudimaki khanna thabak tawgodabani kanaguma jati kangrup ama khaktagi yenglaga thabak tawroidabani tongan ba forest act sing miyam da gyan tahanaba forest officer singna thodang logodabani haina Mukhyamantri na phongdokki Raja sigi umang gi saruk hengana nabagi matang da Mukhyamantri hai sarkar umang kanaba lokaliba khongthang asi kanaguma lanai mioi amakakinatte masidi mipung khudimakkini waithau paringi lambi sing hena phaba mongda senggat nabasu Mukhyamantri na prasap toki loktak pat hena fajan baga loina ngak senaba honaba da miyam na mateng pangbinaba Mukhyamantri na appeal tori lagliba chahi manga asda raja sigi landscape ohongba puraknaba sarkar na honariba asda miyam na punna honminarasi hari siri biren hai Government machineries, civil societies, NGOs, school, college, Yaurkanda, we Pandamsi, Parana, Linkatama Pundabi, America 75 lakhs, certainly. Nanaki Matang August House of the Masi drives. I'll say that when a Pamisi, there are forests of a section of the Mikubamadashi, Yantalagatamaga, and I know my under built on Bashir. Nakoina Quiggy, Equigi legally. I know Yarena Pio Makundu de Labio, not to the Gihan to Ogato, the forest sheet of Natava, Tawaktogi, Jungle Coco, we don't have. Thoramadu saruk yakiba forest mantri thongam bisojin hai aing asagi khal kairek libasi miyamna lumna lobagi tangai fadaba lei mang hai ban mosu ki palan thorom July amadi gi tare phawba chahi kuding gi pangthokli mantri na hai sarkar gi pandam di chahi asigi August loirapa phawbada uchara lak humudra manga thabani hauji phawbada uchara lak kumapan thakre amadi uchara lak tara manga thanaba yenthokre Ngasigi Thoramdu Rai Sabagi MP Maharashtra Laisemba Sana Jawba, Consumer Affairs Mantri Laisangthem Susindro, MLA K.H. Ibomcha, Sheikh Nurul Hassan, Chief Secretary Dr. Rajesh Kumar, Principal Sikh Conservator of Forest Dr. A.K. Joshina Sikh Basharuk Yaki. Imphal East District United Clubs Organization na Jila Asigi Mafam Kyada Uthabagi Saruk Ama Oina, Ngasi Singarel Tespur Amadi Nongpok Panthoibi Laibung Itam Nungoi da Usara Singh Thakre. Amuko na sinduna paktanan Uthabagi Thoramgi Sathariba Asigi Saruk Ama Oina, Thoram Asi Pangthok Pani. I dan tawbuna I darka laiba miyoi kyagi punsi kanbang ngamgani haina Haksel Mantri Dr. Sapam Ranjan Singh na phongdokre.
CID Technical Branch na sinduna ahanba Manipur Rifles Banquet Hall da pangthokpa anirak suba mega voluntary blood donation camp da saruk yaraduna Dr. Ranjan hai idan tawbada karisu akaiba leite mahang hai raijasta idan tawbagi chang asi darkar lairiba iga yengnabada ka hena namely maramaduna volunteers singna hena thoroktuna idan tawbagi thorom singda yauksinduna blood bank singda marang kaina thambagi tangai padaba lei mahang hai idan tawbagi aranba wakalon sing koknanaba idan tawbagi awareness program kaya pangthokpagi tangai padaba lei anti drug campaign gi matang da wafam sing phongdoluduna mantri hai drug season bagi mangjaba du khangbaga loinana miamna anti drug campaign mai pahan bagi damak amato ina punna hotna minna bagi tangai fadaba lei Rajesh da COVID positive oi bagi chang hengalali ba asigi yenglaga sarkar na sexual thorang kaya marum lokale haina haksel mantri na makhata na phongdokki mang hai hiram masiga mari lenana review meeting pangthokre masigi matakta Rajesh gi maru eba entry point sing da COVID test soidana pangtho hanaba hukum thokle masigi matakta oxygen cylinder ICU ward amadi isolation ward sing senjim duna thamle yari mangkai miam punbi dana ba mahangna appeal tawri Thorum da saruk yakiba Raijagi DGP P Dongel hai idan tawriba singna pukchel chawna idan tawbadagi miyoi kaya marungi punsi kanba ngamlibani idan tawba yarba miyoi khudimangna ninghanaba leitana idan tawinaba mahangna appeal tawri pawgi marakta na break ama Panthoi Housing Finance Company Limited amasung sister company singi maikei dagi khanganjari madudi company sing asidagi loan laukhraga defaulter oina laidiba loani member singna lakliba July tang 15 phawbugi manungda isa gi loan due singdok pihau hayengmak head office amasung branch office singda lakpiraga due amount singadu singdok piu thausabidragade isa gi property sing Surface Act 2002 gi makhada auction tawjaragani Khangan Jariba Panthoi Housing Finance Company Limited amasung sister company sing Taurang Mamlaikai Uripok Imphal Tabiriba pausi Akashbani Imphal degini Manipur miyoi kunithoi nauna COVID-19 positive oiba thengnare positive oibagi chang sada tare dasmik mangani Raijagi haksel bibangna thokpa cherol amadhai ngasi sample chani Marfudra manga test tobada Imphal West Zilla degi miyoi mapan amasung Imphal East Zilla degi miyoi manga nauna positive oiba thengnaki hauji phawbada Rajesh da COVID positive oiba apunma missing lakh ama lising kuntra taret chahum humpu taret chure COVID positive oiba miyoi sikibagi paw leite COVID positive oiba miyoi mari naba phakibaga loinana naba phaba apunma masing lakh ama lising kuntra manga chama yangkai chure naba phabagi chang sada Marfudra nipan dasmik ahum mapan ni haujik active case Marfudra taret leiri Rajesh da ngasi punna vaccine dose lising ani changwa kuntaru kaki hauji phawbada COVID dose lak kumapan lising humbudra nipan changwa nifu humdoi kapkre masigi manungda ahanba dose lak 15 lising marfudra taruk hena anisuba dose lak 12 lising humfu mari hena amasung precaution dose lak ama lising 13 hena kapkre Manipur hauji COVID positive oibagi chang hengalaliba asi yenglaga positive oiba miyoi singda hidak langthak piba yauna COVID laichet thengnabada achoba thokdang lauriba asa worker singna seasonagada medical kit sing yenthokre mayang Imphal kendra manungda leba asa worker singda medical kit sing adu MLA Kongkham Robindrona khusinakibani thoramduga mari lenana MLA na mayang Imphal thana awang lekai amasung lafupa terada leba laumi singi yumda sangduna har khusinaki Thawal Jilla da intensified diarrhea control fortnight hokre Thoramadu Jilla asigi deputy commissioner Ahantem Subha Singh na hokdoki District Health Society Thawal na sinba thoram asigi maroiba pandamdi angang singbu diarrhea na maram oiduna sibadigi ngakthok na bani Thoramduga mari lenana wangangbada Sri Ahantem Subha Singh na hai intensified diarrhea control fortnight pangtholibagi maroibadi miyamda sanitation gi maroiba du khangan baga loinana diarrhea laina dagi ngakthok na bani diarrhea haibasi mipung kudimakta yamna toina naganba maramna yumda karamna ORS semgadagi haibadu healthcare workers singna khanghangadabani Thoramdra saruk yakiba jila dugi chief medical officer Dr. Y Nokul nahai program asi pangthokpagi maroiba pandamdi ORS solution sizinaduna diarrhea laina dagi mi sibagi chang hanthanbani Thoramduga mari lenana zinc tablet amadi ORS asa worker singda yenthokki Kaithal Manbi Battalion Assam Rifles na Manipur Police ka loinana punna chathaba operation amada ngasi Thawal Jilla dagi drug lalon miyoi ahum dagi WY tablet lising nifu rom pharpa ngamle akak naba paw ama phangbadagi security force asina lilong farga lakpa miyoi ahum asi pagat pang ngamkhibani makhoi dagi antarjati gi kaithal lupa koti ama lak marfu rongi tablet sing adu phagat pangamki phagalaba polam sing amasung miyoi sing adu Lilong Police Station da sinakre hairi Amarom da Loktak Battalion Assam Rifles na Churachampur Jilla gi ngangkhalawai khulda ngasi medical camp ama pangthokre
Churachandpur Battalion ngasi Churachandpur Jilla gi Aina Kulda u thabagi thoram ama pangthokre khunja singa loinana mafam aduda u chara kyamarum thaki hari Numit marini chathagadaba Launi Festival Senapati Jilla gi Tafo Phia Maida ngarang degi hokre ngasi nini chanba numita Tadubi Bidhan Sabha Kendra gi MLA N Kaisana athoya mitulen oiki kumai si pangthopagi maru oibadi maru marang thaba loirba matungda pangthokpa kumai ni Thoromda wangang mada MLA na hai culture haibasi tribal mipung kudimaki identity ni amasung asigumba kumai pangthokpa asina aikoi gi culture miyamda uthokpada hena mateng oigani Manipur Satok and a Putoknaba Uria Hari Yenbagi Toxil Sarkar na Hongdok Pinaba Manipuri Lomi Lumna Dabi Tori. Cherola Madalup Asina Kumsigi Oina Kungi no Marang Kaina Subadi, Lomi Kiana Low Panaba Masamasagi Lopum Sing Sem Sadana Pauling Bahonare, Adumoinamak Satok and a Putopada Tangai Fadana Sinaba, Uria Matamsana Pangdabagi Awaba Mayuknari, Maramaduna, Sarkar na Harang Marang Kaina Pangnaba Anova Fertilizer Policy Semnaba Lup Asina Dabi Tori. Janata Dal United Manipur gi nauna khalaba President Ketrimayum Biren Singh Lusingba nauna khalaba Office Bearer Singh ngasi Bihar gi Mukhyamantri amasung Janata Dal United gi Lusingba Nitish Kumar Rajiv Ranjan amadi atai Lusingba kyaga unakre unaba adu dol gi State General Secretary Organization Dr. K.H. Loken Singh General Secretary Administration Onaba Kishore Saruyaki makoina JDU Manipur bu hena mapangal kakananaba Lusingba Singh asiga wari sanaki Manipur People's Party ki Working Committee ki ngasi phangkiba mifamna Thanga Kendra Committee, Wangkhai Kendra Committee, Uripok Kendra Committee, Lamsang Kendra Committee amadi Konthokjong Kendra Committee kudaktagi mutatle haina dolgi President Singa Kham Samjaina thokpa cherolaman hairi Akashbani Imphal gi pau tabiri Pradhan Mantri Narendra Modi ne ngasi Uttar Pradesh ki Varanasi da Akhil Bharatiya Shiksha Samagam hogdokre Rudraks Convention Center da pangtokpa thoram adu wangang bada Pradhan Mantri nai anoba education policy lising ani kun asi miyanga kupna khanaraba matungda puthorakpani education policy asigi pandamdi apikpa wakalon adudagi hena paktok chakto anduna anoba wakalon kyaga samnahanbani manghai National Education Policy na skill amasung shiksha ga samnahanduna kunmathoi suba satabdi gi darkar oibasing adu phanganbani Pradhan Mantri nai haurakliba naharol sing anoba technology ga chunaba maramna tungdi khana thabak paikhatpa haibasi educationist singi daitani Siri Modi nai University amasung college singa degree holder sing khak puthokpa natana lebak asi manglom da pukhanaba lusingba kya sengatpagi tangai fadabalei mangnai education system asina Bharat na darkar oiba human resource puthoknaba honagadabani Siri Modi nai education gi lam asi pulapna awonba ama puraktuna mairoi singbu tungi damak sem sanaba honagadabani tungi darkar oiba sing adu khanduna National Education Policy puthorakpani mahang nai National Education Policy na mahi tambada Mamalonda tamnaba lambi yale Akhil Bharatiya Shiksha Samagam na National Education Policy lising anikun mapung phana khananabagi mafam ama piri manghai University amasung college singna makoi gi campus ta sports cultural yongkhatnaba honagadabani India ki Rashtrapati Mirep Draupadi Murmu ngasi Assam da sarkar pariba BJP amasung mapangdol Assam Gana Parishad amadi United People's Party Liberal gi miyoi singa unakre thasi gi tarani panda pangthokadaba Rashtrapati Mikhal da mahakpu sogotpinaba Raijadu gi MP sing amasung MLA singa su unaki Raijadu da BJP gi Lok Sabha sadasya 8 Rajya Sabha gi sadasya 3 lei aduga Assam Gana Parishad amasung United People's Party Liberal gi na Rajya Sabha sadasya amamam lei Seat sama kuntaruk laiba Rajya Bidhan Sabha da BJP gi MLA humpunitoi Assam Gani Parishad ki 8 amasung United People's Party Liberal gi MLA 3 yauna NDA gi MLA humudra nipan lei Assam de MLA taramanga laiba All India United Democratic Front ki makok amasung Lok Sabha MP Badruddin Ajmal na Draupadi Murmu bu Rashtrapati Mikhal asida mirep oibada sogotkani haina phongtokre aroibada maroiba pau Humudra humdoi suba ban mohoso palan thorunga mari lenana Mukhyamantri Nongthomam Birena luchingduna Nomaiching Reserve Forest ki ising chaibi area da u chara thakre I dan tawbuna I darka laiba miyoi kaya gi punsi kanba ngamgani haina Haksel Mantri Dr. Sapam Ranjan Singh na phongdokre Manipur miyoi kunithoi nauna COVID-19 positive oikibaga loinana hauzik active case sa masugadore Pradhan Mantri Narendra Modi na hairi National Education Policy na skill amasung shiksha ga samnahanduna kunmathoi suba saptadigi darkar oibasing adu phanganbani amasung NDA gi Rashtrapati Mirep Draupadi Murmu na ngasi Assam da sarkar pariba BJP amasung mapangdol gi sajasya singa unakre Paulo jare